Center na chalaiba RIMS Hospital da neurosurgeon amadagi hena leite. Lanai Hospital singi sakthak hunbada stroke tauba anaba singi imung mutna re. Manipur gi khwaidagi chawba ana layeng sang oibada natana Center na chalaiba institution amasu oiriba RIMS Hospital da neurosurgeon amadagi hena leitaba maramna BP stroke na singba koki surgery tangai fadaba anaba singna Lanai Hospital da layeng bagi sel hunna bohna bada imung manung mutpagi phibam da leire. BP stroke tawduna koki operation mathau taba anaba sing khakta natana nga maru yubadagi pukhalakpa anaba phawba khudakta layeng biraktabadagi Lanai gi hospital da chatlaga sel sangna layeng khibagi paw ama haukiba January kungani thoida pawsi asida phongkhiba laikhrabane lairabagi pankhai makhada leiba miyamna masing yamna leiba state asida lainga ki hospital sing asida layeng bagi facility mapung phana phangba ngamdaba maramna khudong sadaba kaya marum mayok na re RIMS Hospital asi awang nongpoki khwaidagi faba ana layeng sangsingi manungda ama oiribane loinana AIMS ki thakta pukhatkadoribani haina kayara khanna lainga ki thaupuba sing amade hospital asigi makok thongba thaupuba singna kayara khanna phongdokhiba leirabasu asigumba hiram kaya asida ahoba leiba maramna lainga ki hospital singda miyamna thamliba thajaba sisu itat tatana mangnabagi machak ama oire hiram asigi matangda RIMS ki medical superintendent Nepram Sanjib ka pausi asiga khanana unaduna wari sanabada mahakna hai RIMS Hospital asida anaba pukhalakpagi chang asi lepalaitana hengalakle staff ward pagi award pa adumak mayok na re hospital asigi neurosurgery section asida Dr. T.S. Gozen Koba neurosurgeon amadagi hena leitaba maramna brain surgery mathau taba anaba masing yamna layeng bangambagi phibam da leitre hawjeksu neurosurgery ward asida patient nifuga mangarom leiriba sisu Dr. Gozen mathantana layeng livane Masina maram moiraga na abasing asigi operation matam chana tauba ngamdabagi phibam da leire adumoina makmahakna hospital asida leiriba makhaide miyamgi yaifanabagi damak lepalaitana honaram khigani hainasu mahakna makhatana phongdokhe panba yabade haukiba January 18 da kakchingdagi miyoy ama chak chabada nga maru panbadagi layeng nabagi damak lainga ki tongan ba ana layeng sang ahum da mathang pukhatuna nga maru adu lokthokpina ba haijarubada tongan ba maram sing piduna lokthokpiyo haiba yarakhidaba leikhravane nga maru yuba miyoy adu Kaksing Primary Health Center amasung khangabokta leiba Thoubal District Hospital da pukhaluruba matung layeng biyu yaraktabadagi RIMS Hospital da numit adugi nungthil pung 3:30 rom tabada thungkhe hospital asigi doctor singna yenglaba matung x-ray amasu lawkhe x-ray adugi matungina nga maru adu mayek sengna uba phangdre endoscopy tawdrabade thiba khangadaba mande haina phongdorokhe loinana hospital asida endoscopy yengnabagi de khudakta pambai leite maram aduna ningthauka ba numita langnaba khangalakhe adubu nga maru panbana maram oiduna ka hena nabadage ising thakpadi lairadana tin fauba yotpa yaraktabana maram oiduna tangai fadana private hospital da salaga hospital asigi doctor singna khudakta endoscopy sisinaraga nga maru adu lokthokpirakhe Lanai Hospital oiba maramna anaba se layeng bada saurang na lupa lising taruklom sangkhe asigumba yamna ruba layeng magsunataba sida lainga ki hospital ahumagta salubada layeng naba haujing makiwaina pambay laite haiduna layeng birakhidaba se yamna laibak thibane Manipur gi khwaidagi chawba ana layeng sangni hairiba RIMS Hospital phawbada asigumba thuakai yaurakpada layeng bangamdaba phibam ase Manipur gi waina health sector da sauna soiba leire haiba takpane Miyamgi thabak tawnabagi damak maruwaina laidaba miyamgi mateng pangnabagi damak leiriba lainga ki hospital sing asina asigumba case macha ama phawba ningthina layeng biba ngamdaba se lamdam asigi waina yamna laibak thibane masina laidaba miyoy amamamdade yamna hena chawba saitheng piga nei asigumba thogdok asi matungda mugana thoktanaba amade miyamgi khudong chadaba sing matam sana kokhan bangamnabagi damak mari leinaba authority singna kumna midyang changhaningi hainasu anaba nupi adugi mapuroi bana pawsi asida phongdorokhiba leikhravane Thogdok asigi matangda RIMS ki mari leinaba authority na kumna thizillai numit aduda duty takiba doctor aduna pau phaunaba watpadagi amade laina lawthoklubadagi thangja numitta nga maru yubadagi pukhalakhiba miyoy adu ningthauka ba numitta oina layengba pukhalangnaba wafam thamki haiba khangba ngamle haidiba doctor asigi mathaktasu akanba wafam thamkibaga loinana matungda asigumba thogdok asi amugana thoktanaba authority na order ama thoktuna nga maru yubana chingba Emergency case ase khudakta layeng na bakhangan khre hainasu RIMS ki medical superintendent na pausi asida phongdorokhe matamgi matungina missing hengalakpa iroina na ana ayak yaubagi changsu lepalaitana hengalagliba chairak asida lainga ki hospital sing asida facility ningthina phangdaba sina lamdam asigi lairaba miyamda thengnariba awaba amade khudong chadaba sing asi ubiduna mari leinaba authority singna thabak paikhatpagi tangai fadaba leire haina maikai kayadagi phongdoknarakle